Bisnupur district ki manung sana leiba KWAKTA gi Meitei Pangal Shing drug kamari Leinaba Thoudok sing da Chennaba AMASUNG Faba Thoklabadi LAINING LAISHOL gi OIBA THABAK sing da BOYCOTT TOUBAGA LOINANA LAIKAI Dagi TANTHOKPA HAINA all KWAKTA coordinating committee Jamiat Ulama Bisnupur amadi clean KWAKTA na punna WAREP LOUKHRE KWAKTA Bazar da leiba all KWAKTA coordinating committee akko ki office sa pangthokpa mifam amada WAREP asi lokkibani ngarang Bisnupur district ki tera urakta district asigi police commando na lupa crore kya gi drug ka kona na fakiba Meitei Pangal Shing adugi matangda ngasi pangthokkiba pawgi mifam amada Jamiat Ulama Bisnupur gi president Maulana Isauddin Kasmi khulakpam na hai Islam lining da drug ki mafam leite lo khakta natana lining amasung miam na yadraba mayai ka basinjaga si lalon bada senari ba Meitei Pangal Shing asina tawramliba thong ase Jamiat Ulama na akan bomong da condemn tawe drug lalon bada senar ba Meitei Pangal Shing masha khakta natana imung manung yauna LAINING LAISHOL gi oiba thabak toram sing da boycott tawgani laingak na sulo gi matung ina mioi sing asi matik sava sairak pibiu drug ka kona na faraba mioi sing adu matam khara jail da leiraga hekta mak thadorok pagi thawong asi makhata na tawbigano drug ka mari leinana jail da leikiba sing thador namba honabada lawyers sing na mating pangbigano Meitei Pangal furuk ki mioi khara na fattaba thawong sing asi tawraga furuk pumbabu maida amuba masu teisin bagi thawong asi khudak ta lepkadabani hain sumang na makhataki Kanagumba ma drugs ta chenaramaba aduga yamna chauna sarkarna pharaba natragana miyamna pharaba adugumba matamda makhoigi thabuk thoram khudingmakta akhoi dharmagi oiba akanba action lokalakani makhoigi damakta dharmagi oiba thabuk thoram kanguma mangna leidaba khodaba luhong khongdong ba sadi biyada akhoi dharmagi luchingba yawbi daba haiba wapum aduga punmaksi thamjarabagi matungda karigumba makhoigi imung manungna hairiba macha masungna karigumba lalonba taraba aduga kona pharaba matungda aidi yaudadabani aina tawganu haibani haiba karima yaroi maramdi hana sengogdaboi ulama singi sangtamsida natragan club organization da igi janu pama sumena aina haiba indabadagi masumba katukaran gilalon basida yaudana leire masi karigumba aina haiba indabasina khoi meyamna su haiba indradima gaiga gi marakta koigi lokhatpam thokko thabu lokhatpiyu haiba wapam karigumba thammadaba taradi imung manung su yauna aikoi samaj gi boycott haibadu makoi mathakta soi soidana lokalakani Nakalamaromda all KWAKTA coordinating committee ki thomi MD Rafi Kulakpam na hai lamdam asidagi may ka basinjak marufang na muthanaba honabada KWAKTA gi miyam khaktana ngamgadaba nate KWAKTA hairiba khulasi furukaya na khundaba na maram oiraga mayai ka basinjak sing asi thingnanaba honabada asoba khudong sadaba kya mayoknari maram aduna lamdam asida leiba mayai ka basinjak ki mayokta thabak tawriba organization singda KWAKTA gi khunja singa punna sanminabagi asoba tangai fadaba lei Mamang takta khula sigi miyam na drug ka kona na faraba miyoi kya police ta sinakiba leire adum oinama athenba matam kharagi manungda miyoi sing adu amuk thadorokpa toina thengnare mara laiduna faraba sing logi matung ina sabsaba sairak fangan biyo haina su mahang makataki अखोई क्वाक्ता दा लेबा प्रजा पुनमकना खंजबसी ड्रग का कोनना फारबा मियोय सिंगसे मसिदी करमबा मओंदनो प्रोसिक्यूट तवरगा आइनगी मतुंगनिना दंदी मतिक चाना चाना पीरगा यादे हाइबा अम खंगनलबा मतुंगदा अखोइना ड्रग की समस्या से लोसिन मंगमनी हाइना खली तौबदबो ड्रग का कोनना फाके मिसे हता अमनि मुखतना थोरपा अखोइना पीरुनी हंदोरागा करिका नोइन तौसारि तो अखोइ थोले दना हाइबगी मसिदा हंगोइदा वहंग मयाम खक hangba hairo da mayam kha khaiba masina moina hala matung khun sida leminna bata chamin bata nungai taba yawba khak leiba moina sangga yam chawba dong na tawba police shasan ga mari leina bato no jaw ngamba angam mathauga sangga tawba dong no jaw ngamba masina khuldan ni sa thing ga dabani haina tawjeri ba khoida insecurity am lakpa ki khang lakpa